Ipa ipu singna thambiramba Manipur kansi hairabadi suba nomba kanbaga loinana sports ta mayon sinduna lamda masidagi drug maru fangna muthatpa mathautai masigidamak miyam punna hotnaba changi haina Keirao sig MLA Laurembam Rameshwarna phongdokre wafam asi KSN sinduna pangthokpa taramari raksuba kanglei Mega Sports Festival 2026 hawdokpagi thoramda phongdokhibane Sports for a Change haiba team da Imphal ge mapalkang jebungda numit taruk ni chupna chathagada Sports Festival asi MLA Rameshwarna hawnabi matungina hawdokhi thoramadu da MLA Rameshwarna makha taraduna hawkhiba chahi khara asida Manipur asi sports kilamda performance hantharakpa dauna tauri sports ta Manipur gi performance hengat hange hairabadi hawgalakliba naha kayada fangliba drug ki chaitheng asi ngak thoknabagi damak hotnaba change loinana missing yamba furup oihanduna mapangal kanba lamdam ama semgatnaba hotnadrabadi lamdam asi kanbada awaba oigani haina phongdokhi अखोइना यूथ फर सर्वे दो मतमदा मणिपुर मुस्लिम निसापुर मसिंगजे ड्रग हाइबे जासिगिना 85% 90% मते लु चाय अदु लकाय मदा ओवरडोज चार सिबा लिवर फेल सिबजे तुम तमना हम साइलेंट किलो ना सिम सो सु तुम याम अन कोइ संगा पो कुसुवाले ड्रग ता सुन मते माइसु बिस्टर मा अदु जाति म कोइ ओय मदना केला सिगुम्बा तंजा सिदा कोन याम लांगि मतमदो ओयजबा खलेदना स्पोर्ट्स तो सो तुंगि दमक खलगा करि मखरा तो मतलब मैं अखोई नसाई कोचे अखाव पाई को पौनागी मसा मस्ती तेरे ले को कोई बिजनेस तो हारा निकोली गाने कोई मोंगल थोड़ा मतलब दो ओइद्रे